Sinau मैम अहम मक्तदा यामना मरुइबा पाउ मयांगे फमदा शेयर तौजगे मणिपुर पुलिस हेडक्वार्टर दगी थोलखिबा चेरोल अदुगी मतांगने मयांगे फमदा शेयर तौजगे अदुगा वारीसे खजितंग मुन्ना तामिनसी सिनाउ मैम हाइलिबदी मैतेसिना लौ उबा चंगमा मतमदा डिस्टर्ब ओइगदबा एरिया सिंग खंगदोगा अहेनबा सिक्योरिटी फोर्स की सेक्शन थौराम लौरे अमदि अहेनबा सिक्योरिटी फोर्स थाजनबा सेम साबा लोइरे अदुगा करम करमबा मफमदा डिस्टर्ब एरिया नो अदु फजना खंगदोगा मफम सिंगदुगा अहेनबा सिक्योरिटी फोर्स थाजनबगी तमक्ता मणिपुर पुलिस हेडक्वार्टर की मफमदगी चेरोल थादुना तोंगान तोंगानबा डिस्ट्रिक्ट की सुपरिटेंडेंट ऑफ पुलिस ता खंगनबा लैखरे हाइरि तंजासिदा हाइजेनिंगो वाफमदी अहेनबा सिक्योरिटी फोर्स पुसनबगी तमक्ता थागचरी अदुबु तंजासिदा हाइजेनिंगबदी अदुगी महुता कुकी सिंगदा अहक्पा वार्निंग पीरगदी सूट एंड साइड की वार्निंग पीरगदी प्रेसिडेंट रूल थोगाइबगी तमक्ता अहक्पा चैराक पीनी मैतेना लौ उब चटपा मतमदा डिस्टर्ब तौरप तारगदी कुकी अमत्ता लेमना थारोय डिस्टर्ब तौरइबा मियोय सिंगदुगा सूट एंड साइड की ऑर्डर पिथोकपा तारगदी अहेनबा सिक्योरिटी फोर्स थाजलकपगी महुता अदुना हेना फागदा आइना खजितंग खंजबदगी वफम से म्यांगे फमदा फोंदोकचबनी अदुगा हंजन हंजिना कुकी सिंगना प्रेसिडेंट रूल थोगाई मैतेगी लोफमदा मैतेने लौ उब चटपा मतमदा नोंमै कापसलकपदगी अहन अमसु सोखरबनी अदुगा ngasi ayuksu कुकी सिंगना अमुकमुक मैतेगी लोफमदा नंफु हाफुदा लौ उब चंगकपगी उंगतनबसु लैखरबनी तंजासिदा हाइजेनिंगबदी सेंट्रल गवर्नमेंट अमदी होजि होजि चंगैबा सेंट्रल फोर्स अमदी होजि लैरिबा अखोय मणिपुरगी गवर्नरना हेना खंगमगनी कुकी ngakha ngamit khara leibase karamaina mangak thudekani haibase aduga kuki ngakha ngamit khara na india gi rule thugairiba amadi president rule thugairaga maitai gi mathakta nongmai hanjen hanjen kapa ibase asi karamaina thudekani amukta order ama thogadi kuki na nongmai kapa gi matik su leite karigumba kuki singna maitai na low bachatpa matam nongmai kapa pa taragadi shoot and side ki order pithok pa taragadi ekhoi gi leiba सेंट्रल फोर्स अमदी एखोगी लेरिबा स्टेट फोर्स ता असुगुम्बा वार्निंग पिथोक पताडी कुकी लमहेनबगी मरुसु हुंदे वफम से सी हाइजगे अदुगा अहेनबा सिक्योरिटी फोर्स की सेक्शन थरान लोबगी तमक्तसु एखोगी लेरिबा मणिपुर पुलिस अमदी एखोगी लेरिबा सेंट्रल गवर्नमेंट बुसु हाइनिंगाइ ता थागत फोंदोक चरी अदुबु अइना दि हेना खंगबा नचदे मिसम अमा ओइना मैतै मसा अमा ओइना येलहोमी अमा ओइना अखोई थमोइदा फाउरिबा सैना सही अनि हेना इसागी लोफमदा लो उब चंगबा फंगददुना लैरे हुजिक सही अहुम सुजले मैतैगी लोफम लो परि चनी जांगै चहुम कुकी सिंगना हुजिक लो उरगा लो चारी इसागी लोफमदा लो उब चंगबा फंगजलक्त्रबनिना थमोइसे खांगबा ngमजलक्त्रे हुजि हुजिक अहेनबा सिक्योरिटी फोर्स कया अमा हुजिक पुसल अनि हाइबगी मणिपुर पुलिस हेडक्वार्टर की मागे देगे खंगलकपा लैबगी पाउसे तामिनसी अदुबु हाइजेनिंगबदी असिगी महुता कुकी सिंगदा अहक्पा ऑर्डर अमा थोकपिरगदी आइन की ओइबा करिगुम्बा कुकी सिंगना इलीगली मैतेगी मथक्ता एटेक तौरपा तारगदी प्रेसिडेंट रूल थोगाइबा तारगदी नोंमै कापा तारगदी सब चाबा अदुगी मतिक चाबा चैराक पीगनी सूट एंड साइड की ऑर्डर पिथोक पिबा तारगदी लमहेलोय मरुसु हुंदे कुकी असी वफम से हाइजेनिंगी अदुगा कुकी अमता लेमना थारोय हाइबरदी कुकी सिंगसे सोरबु कन्ना होनबा ngमोइद्राय वफम से असी खंजे अदुगा अखोयगी असम की सीएम दी अदुकी मतिक थागचे करिगिनो हाइबदा असम की सीएम ना हौजिक हौजिक लौरिबा थौदांग सिदी एखोय करी हाइना हाइदुरिबनि हाबदा हाइरिगै लोइबा नाइररोय असम की सीएम बु थागचरी लम हेलकपा इरांग सगोलकदबा मफमददी स्टूडेंट साइड की ऑर्डर हेक्ता पिथोई अदोइसिनाव मैम पाउसे तामिनसिको लौकले मणिपुर पुलिस हेडक्वार्टर दगी तोंगान तोंगान बा डिस्ट्रिक्ट सुपरिटेंडेंट ऑफ पुलिस ता अखनब चिरोल थादुना लौ उबगी थबक थरमदा अपन मत थोंदना बा थौरांग लौखटपगी वफम खंगन बा लैख्रे पुलिस हेडक्वार्टर दगी थाकी बचिरोल अमगी मतुंग इना खुदोंथीब थोलकप याबा मफम सेंग मयेक सेंगना खंगदोलगा अहेनब सिक्योरिटी पर्सनल सेंग थाजिननबा थौरांग लौखटपगी वफम याउरी अमरोमदा लौ सिंगुबगी थबकता अपन पिरकप याय हाइना चिंगनबा मफम सिंगदा पाकसना कोम्बिंग ऑपरेशन चथबा हौख्रे खुदकी ओइना मथौ सिजननबा फ्लाइंग स्क्वाड अमदी क्विक रेस्पॉन्स टीम कया सेमदुना चेक्शन थरंग लखटपा हौरे हाइरि इसिनाव मैम ngasi मरुइबा पाव हौद्रिङै मांगदा वीडियो मुतंग हाना यंगमिनागिसी हाइबा वीडियो सेना आइना मणिपुर दा लेबा मतमदा आइना मतेंग पामा खजितंग चचरुबगी वीडियो से आ मनिंगदा यावदुना लेरमे आइना ngasi थेंगरुबनी अदुना म्यांगे फॉर्मदा शेयर तौजगे हाइबा वीडियो से खरदी कुइरबा वीडियो नि अदुबोइना मतेंग पांगबा चचरुबगी वीडियो से म्यांगे फॉर्मदा खजितंग शेयर तौजरके अदुगी मखादा ngasi मरुइबा पाव खजितंग म्यांगे फॉर्मदा सु शेयर तौजरके अदुदी वीडियो से खजितंग यंगमिनागिसी चिनाव मैम पारी मोम चैनल सिबु यंगबिरिबा मैम पुना कोई काय खुमनजरी हजि हजि आइना लेजरिबिसे अखोय खुनगाइबा इबुंग इपा इचनाव सिंगी मनाक्ता लाक्चबनी अदो हजिक लैरिबसे
kukisingi huji kukisingna landaraiba aduga mafamduga yamna nakpa mafamdani akhoi bungi upasingna akhoi myamgi tamakta yamna thauna phana akhoi myambu ngakpi senbiribase aduga ibungi upasingni mafamda lakcharaga inasu first aid box amaga aduga akhoi angama mateng khajitanga pangjaba lakcharamani aduga akhoi mateng pangwasida saruk yabireiba isinau lam lamdagi mateng pangwireba puno kusu pari mom channel gi magi degi ikai khomna uchari ado tungdasu ai mafam kharasu chakhi gadaba leiri aduna mayamnasu su mateng pangwi haibagi wafam si thamjage ado yam sangna hai roige hojik si mafam kharasu chakadaba leibanina ibung pasing su thabak yamna kalli adubu ngasi jo hawdi ibung pasing na khoi mayam gi tamakta tawbiriba kathoiba mayam se khoi mayam punsisina leiri mekhaidi kawinoroi se wafam se simaka haijage aduga amukasu akhoi gi tamakta thopireiba ibung pa khudingmak maitei nongsa khudingmak matam khudingmak teibu pakhang mana thaujan biraga yekna babu tuhanba ngambagi yaifa thaujan pina bina bagi tamakta khoi china mayam puna mangna mapugi khoya de yaifa thaujan limina se wakham jesi haraga loisan jara aduga nakana muramda mo ichina mayam ngasi ayu kuki singna maitei gi lofamda nampu habuda lo uba changjalakpadegi unghatnaba thokre bagi pause tamina siko mamangi aina haija gare kuki singda ahen ma cheksing thorang lausale security force mayam ma change aina hairaga kuki lamhen tu henba illegal immigrants kuki refugee singda karisu kanaroi dara khanjai aduna kuki singi student side ke order pithok piba hanjan kuki singna president rule thugai hanjan kuki singna maitai gi mathakta attack tori ataisu kuki singna attack toroi haibase haiba tambangam de ahenba security force kaya ama thajale adugi tamak thagachari adubu ngasi su ahenba security force leina thajan na kuki singna maitai gi lofam da nampu hapu da lo uba changjale ngasi su kuki singna ain kaiba thabak tori ngasi su kuki singna maitai gi mathakta attack tori ba afam se asigi pause tamina si ado kuki singdi student side ki order pithok pi wa afam se si haijage maramdi yamna khangma ngamdre maitai gi mathakta kuki singna olai base ado pause tamina si koi chinaw me Yarubani hari kuki singna kulkul maning sejang pokpi lokol da changsil lakpadagi ungkatna kre haiba nungtil pause ke chepungama oiriba kangla paudagi thamjage ngasi ayuk pung tara makhairom taba matamda Impal West ke Singmai police station gi manung chanba kulkul maning sejang pokpi da leiba mite gi lokol da champhai beres ki kuki sing changsil laga law unaba honarakpadagi ungkatna ba ama thokre thodo asigi matang da press na phangba pawgi matung inadi kuki sing aduna mite gi lokpu sing adugi ayaba yaudana lofam sing aduda changsil lakpadagi ungkatna ba adu Kibani kuki sing aduna lofam sing adu aduge chinaw mem paw ama khaka taminasi haire paw se akhoi gi central government amadi huji jik leidiba akhoi gi manipur police headquarter yona ba ai pofam se pukhacharak pani maramdi hoji maitai gi low pari chani jangai chahum kuki sing na uduna leire bagi pawni aina central government amadi akhoi gi leidiba manipur police headquarter ge famda thamjadoriba amadi puni jinhanjadoriba se Hauji ahenba chesing thorang kaya ama lowre ahenba security force kaya ama thajale security force masing thingam dana changjala ga su sugunu napat asugo mafam kaya ama leiri kuki singa maite ge thangnana leiba mafam kaya ama hoji maite ne low ba changba phangdare kuki singa low usalaga leiri asigi mafam singsiga su ahenba security force ki chesing thorang low dori bara natragana kuki singna asum low uraga leidori bara maiteina asum low uba phangdaduna asum leidori bara asidi khangdare adu pause tamina gisi asuguma mafam kaya amasu maitei gi leiri huji low uba phangdare kuki na low uri bagi pause tamina si chinaw me Amaramda Sogunuga Napat Katainaba Kuki Sing and Nakana Laba, my tasting low pari chani yang Kairom the Hojik Fauba low missing a junction to the low ubangam than a lady. Hariba my take low pharmacy cookies in a low ubagitabak my partner to Turkey Hari. Ichinaw mem Pau Magamuk Taminasi Home Ministry ga Unaba Chaluba Wapam Kara Miang from the Seattle Hari Power to Taminasiko Karam Kramba Matang the Home Ministry ga Pamina Raga what is a Sanaraki Manoavado Miang from the Seattle Jarake Mayam Taminasi Home Ministry gi official singa mipam pangtok luba lup singi mute sing na hai July tha asidagi pre movement hauna bakkan na taksilamki gwaltabi gi report miyam da phongdok lagani phobolagi thodok ka mari leinana personal manga suspend tawkhre amang tha gi pirep launa ba taksilamki bagal loinana chatliba tha kuntra the Ministry of Home Affairs MHA gi asidagi National Highway singda pre movement hauna ba official singa punna phamina duna pangthok ki mipam da saruk yaruba amuko kokomi amadi fox ki thangmi singna Manipur da hojik mayok nariba maru
oiba issue sing amadi miyam gi apam matung ina tangdu leita ba hanjal halaktuna state asigi apun bagi saktam kahendana thamna ba hen achetpa wafam gi matang da akan ba pressure pirang ki hairi mifam asida saruk yaruba CSO ahungi luching basing nga se nungthil governor Ajay Kumar Balaga unaduna wari sanaruraba matungda press club ta pangthokpa pawgi mifamda wafam sing ase kokomi gi convener koraijam athobuna phangdokkibani CSO ahungi luching basing nga se impal da halaklaga panthadana rajbabanda governor unaduna mung ama makhairom chupna wari sanaki hairi pawgi mifam asida kokomi gi convener na hai ahan bada manipur gi apunbi gi saktang ikai khumna ba amasung kahendana thamba lamjenaraktuna relief camp sing da lerekli ba IDP singbu masagi mayum inkhol da hanjena ba thabak paikhat paga loinana free movement thawna bagi wafam lup ahungi mekaidagi home ministry gi official sing da phongdoktuna takshin ki aduga haukiba seroi festival haudokpa tharongi paulo bachat ki ba pawmisina tongba bus amada gwaltabi da sipai sing na khamlaga gari aduda manipur haina thari badu muthatna ba natraga lauthokna bahirak padagi thokiba thaudok adugi achumba report puthokna ba takshin ki aduga governor da su IDP singbu masagi hanagi laifam singda hanjalana ba thabak paikhatna ba taksilam ki hairi home ministry gi official singa mifam pangtoktuna sanaki ba warida gwaltabi thaudok ki matang da thijinana ba sangki ba committee ki report mari leina ba singna miyam da lauthoklagani haibagi thajaba pirakki baga loinana phubala da mamang thagi 18 gi nungthilda ningthaujam biren kauba lomi ama makutta nomaina pan ki ba thaudok aduga mari leina security force ki personal manga service tagi suspend tawre haiki thaudok adu thokraba matungda chingnaba mafam singda operation leptana chathari aduga lomi singa low ubada thoning da thaudok sing thorok handana ba khonari haibagi thajaba supirakhi amaromda manipur da changlakpa illegal immigrant singi matangdana hojik pawbada yamlaba miyoi singi biometric komjin bagi report laire aduga national highway sing da free movement tohon bagi matangda su CSO singna mapung phaba mateng pangna ba khangalakpaga loina chaliba tha sigi manungdagi thabakta onthokpa hauragani haibagi thajaba supirakle haire Pari mom channel sibu yengbiri ba mayam punang pui kai khumna jari ichinau mayam paw amaga muk taminasi maite ekhoina louba phangde ana hanjanjan wakat chari base isagi iramda ekhoina louba phangjate ana hairi base maite ekhoidi popi plantation to basu leite maite ekhoidi ahen ba illegal gi oiba thabak to basu leijadi ekhoidi lou uraga lou sujaraga sajaba aduguma maite ni aduna isagi lofamda ekhoigi sajagadaba phau thokadaba adu thoktare hojik maitegi lofamda kuki singna low sala leirabanena ekhoidi hojik khangma ngamdre ekhoidi drugs karbasu to hode popi plantation su to hode ekhoidi adugumba ain kaiba thabak amata tawdabanina ekhoidi atopa senthok lambi leite ekhoidi low uraga sajabanina ekhoigi lofamdo ekhoida pibiu ekhoigi lofamduga ekhoi low uba changjage haibo afamse asi katani ekhoina leiriba central government amadi leiriba ekhoigi state ki governor amadi hujik leiriba central force amadi manipur police ta ekhoina asi puni chinhan jabase maitai di isagi lofam da humang tana sujaruga nungaina yumda chak chakho ama saraga ekhoi micham oina hingjabase asini maitai ekhoina pamjabadi ado ichinau mem pawse muk tamina siko jage Bishnupur district ki oina lomi na low uba changbada security na tingba pirakpa amasong lomi bu numaina kaptuna solakpa thaudok sang matang thokraba matungda district asigi manung chaliba sunu sipai gi lomi somendra yumlam chahi yankhai ga tarukna pausi amada hai ai isagi low pari ama hena ngangkhalawai gi high canal gi mathak tangba sarukta leijabani mafam aduda lengak na buffer zone haina khaidok piduna changba yadabadagi low uba phangdana lerekli ba se chahi ani hanjalaklei ahanba lan horokpa chahi 2023 dadi na logi patana chingba mari leina bache chang thagal u haiduna thagalaga sel oina lupa lising taraga taret khara hena fangki madugi matung chai asigi oina di lenga ki makai dagi kari su hairaktre mari leina ba DC na chingbada application kaya thajin khre adubu kari su ahongba leite wafam amata hairak basu leitre lomi ekhoina pamjabadi isagi lopamna sel lakpham oijabanina low uba phangdraba amasong atai thabak supam su leitabadagi senthok lambi leitre lengangna ekhoibu low uba phangan biu haina phongdorokhi ngangkhlawaidagi moirangtem Bridget chahi nifuga mapana pausi amada phongdokpagi matungina ishagi lopam ase sabangi nongsup thangba romta sangam ahum leibani haukiba chahi 2023 da lengakna compensation khara pirakhre adubu Tangnaba sahi 2024 gidi lengaki mekaidagi karimata hairaktre amasong low uba ngamnaba thabak paikhalakpasu leitri low uraga chajaba aikoidi hojik changba yaba mafamda low khara khajikak unaba natna yadaba mafamdi low uba phangdrabanina isha ishu sembadi lairadana chanaba cheng phawba konadabagi phibamda lakle maramasina lengangna aikoigi protection ningthijana pibiduna low uba yahanbiu hairakhi ngangkhalawaidagi moirangthem bokendro chahi nifuga mapanna boxe amada phongdokpagi matungina 50
21 एरिया ngangkhalawai maru aina leiriba maitai singi lokpom ase aduki matik yami masida chu nomduna imung punaba amadi isa singi mai masing tamnaba punamak honaribani adubu lana si lakpadagi lengakna buffer zone haina khaidok piraga lau uba ngamdana leirikliba chahi ani henjilaklei handak chahi ga tharaga chahi ahum suragani maitai gi lokpom sang ase anakpada leiriba kuki singna maning tamna lau uri haibagi pau su tare lengakna compensation pini haibadu thajadadana ahanbadadi che sangsing thajin kide maramasina mi khara phanglabasu ahakidi phangkide adubu mamang chahi gi oina thajin krabasu hauzik phawba karimata phangdri maramasina lengakna mari leinaba singa kusamna biduna mitai singbu lau uba phangan biduna laumi singi awaba kon biu haina phongdorakhi do ichinaw mem hauzik aina ngaki mangda thagachai gi ba video do aina manipur da leiba matamda aina akhoi gi ibung yupa singa mating pangba chacho ba gi video se marakta leirambada aina thagal hodabadagi ngasi video se phangnaroba duda aina thagachabani asisu akhoi gi khunga pa ibung yupa akhoi gi ikai khumna matik charba akhoi gi athoba ibung yupa ngaktani ibung yupa singa unaroba do aina memory oina ba amadi nuksibadagi video se thagachabani ibung singna yupa singna akhoi myam gi tamakta thawai se kuki singna nongmai kapapa nongmai maru marakta thabak jaraga chenjaliba akhoi myam gi tamakta haina thoklaiba adugumba maitai athoba myam gi mafamda angamba mating khajitang pangba chacharuba amadi first aid box aduda khudaki oiba emergency gi hidak langda khajitanga mateng pangma chacharuba gi video myam gi famda share tawjagibani adu hojiki video na chade khani mamangda aina mateng pangma chaluba gi video adu chithana lehobadagi aina adu hapacharpani chinaw mayam ado video se matang matamdi khara soire ina thangale soire badi khudaka thakada bodo thengna thangale asi haijabani doisinaw me amarak siga haijaga dabadi hojik maitai gi lofam kayama kuki singna law uduna leire adugi akhoi gi leiriba central government amadi akhoi gi leiriba state ki governor gi pongning chinghenjaraga hojik manipur police na ahen ma chexing thoran lokhale maitai na law ubam pham singda ahen ma chexing thoran lawraga maitai gi law ubada akai atoi amadi ungkhatnaba thoktanabagi tamakta ahenba chexing thoran lawre haibagi wafam su lai adugi tamakta thagachari ado ngasi gidi video se matang se ko loisanjarage video se ga soiran yaw khiba kya lairaga sungakpi hoina pari mom channel na yengbiri ba mayam puno ke famda ikok nonjari kanglei pak na yai phare ubudo pakhang mana yai phare mayam ko chale he jungle apoi na jal de uyok sing da ne hoi chatoi se sina mayam Yengoi chinaw mem hoi ji uyok ching chatoi mi uyok ching Laumi singak sen bagi tokdang Manipur police na laukre lau singu boda akai ba thondana ba akan ba section tharang lokhat le haiba police ke wafam thamjage president rule gi lengang na hauki ba warek ki matung ina labuk ta thabak churi ba laumi singda akai atoi thondana bagi thabak punamak Manipur police ta sinakre masiga loinana Manipur police ki personal sing kudong thiba thorok pa yaba mapam singda thamba haukre hairi lau pantha manungda laumi sing kudong thiba nangandana bagi pandamda security advisor na chief secretary amadi Manipur gi director General of Police ka loinana June kungani panda akhanaba mifam ama pangthoktuna hiramasagi matangda kupna khanaki combined headquarters ta security advisor na mayak tangbal lawduna pangthokkiba mifam aduda security force punamaki makok thongba luchingba sing saruk yakhi lawu tha manungda paikhaliba security arrangement gi matangda mifam aduna kupna khanakhibaga loinana Bishnupur district ki Phubala da thokkiba thodok adu amuk anna thoandanabagi matangda khanaki lofam singda khodongthiba thodok thoandabagi matangda Manipur police ki personal ching amasong tampaki khudong thiba thorok pa yai haina chingnaba mafam singda ngak senki tharang lokhat le hairi Manipur police personal singa central security force ki mateng panglaga labuk ta thabak shuri ba laumi sing khudong thiba thondana ba honargani handakta laumi amana masagi lawphumda law uri ngaida nomai kapsi lakpadagi aso opan nangkiba Bishnupur district ki Phubala da akanaba central security force ki personal sing thamduna akan ba section tharang lokhat le Manipur police headquarter dagi tongan ba district superintendent of police ta akanaba chirol thaduna law ubagi thabak thoromda apan mata thondana ba thaurang lokhatpagi wafam khangan ba laikhre Amisagi puning chingsili sugunu gi ayama lawfam sing law pan ba hokrabasu sugunu napat ki law pari chani gi yankhai rom di law uba changmangam dana lairi Manipur da thokli ba chahi ani helaklaba irang asina maram oiduna Manipur gi chingama sung tampa ka taina ba mafam sing da lairi ba maite gi lawfam sing da changduna law uba ngamda bagi awaba mayok na duna lairuba matung da tongan ba lawfam kayadi lawmi sing na law uba gi thabak cha thaba hore lawfam kayada su security na ngak sen na law su bagi thabak cha thaba hore
Sugunu district ki manung chana serau Sugunu Tangjeng Khorsan tabi hari belofam sing asida su khunja longmi sing na lo ubagi thabak ngasi numi tara ni rongi mamang dagi mai pang na chathaba hore hari khunja sing na lo ubagi thabak chathaba si mai pang na bagi damak Sugunu kendra gi MLA ke Ranjit ki mai kai dagi lokhot pe yaba thabak thoram kaya so hojik lokhali MLA ke Ranjina lo ningthina panba ngamna ba lokholakli ba thorang sing asibusu praja section kaya dagi thagannarakli Amaromda Sugunu ga napat kataina ba Kuki singa naknana leiba maitai singi lo pari इचनाव मैम ngasi khadi thenge aina video hapchara ibase ai yamna aruba thabak ama chacharu bani kadai da chalu bano aibado ai hayang hapchara ke ngasi di hapa yadre ado ngasi gi di video se matang se ka loisen jarage ichnaw मैम video se soiran yaw khiba kya lege so ngakui aina muka so pari mom channel la yengbi riba मैम puno ke pham de kok non jeri kanglei pak na yai fare ibudo pakang mane yai fare